Yaushangi irang da thing bathamle NRFM miyamna laisa pakhang aver tainaba ising amadi leinang hainaba sel niba khaiba lambi thalaga sel khaiba chaksa haijanaba yumthong khuding changlaga sel khaiba holi pala sakpa thabal chongba mai khongba lambi thinglaga thabal chongba sports tawba sina chingba si amata magi laikai da tohonbiga nu haina NRFM gi Information and Publicity Secretary Central Headquarter Sanazauba Maitena Press ta thadorokpa cherola man haire cherola sina makata na hairibana football hockey kangjai cricket na chingba outdoor da sanagada ba games ngasi tawbigano mapungway na indoor games ta makhalaga tawbiyo umang lai kol community hall indoor stadium mandap na chingba mafum da pangthok pigano nungsa kang khalakpa matam oibana sunstroke tawdana bo na biyo marathon race asina chingba race makhalamata tawbigano Kangladagi may lawbasu tawbigano yauksang may thabagi phattaba chanabi ase matamga chanadre masi lepiyo tampaki lamda mitay Christian satpagi masing ising ichawgum hengalakpadagi yauksang yawdaba imung yamna leire masimag yamna phaba khongthang amaneng laingak na yauksangga mari leinana district magistrate ki khuthangda che thoktuna yauksang manungda irang tawdana bathingba thambiyo local body gi maikidagi su che thoktuna hairibasing asi tawhanbigano masina iramda masibu laikhatana Mangan badana tana mitay culture mangal le lai da basing buhe na lai rahal le sel thum gi phibam soksil le matam mangal le lamchat sajat moran le Govinda Holy Palaso temple da salaga tawhan biyo laikai gi Holy Palaso laikai gi mandap ta tawbiyo lai harau bagi lai lam thokli bani haiduna lambi sarokta dalai ngauduna lai ikau khat pachat pigano newspaper sing nasu suti oibigano nungti gi phongbiyo lainga ki thabak tawba sing nasu Nong makak suti oiba natana numit mangani suti oibigano laikai gi club singna sahi sudaba angang singna gari macha natraga chawba thawrakpa thengnarabade fajinduna thamlaga police kawraga sinabiyo police laktaba thoklabasu laktriba phawba pharaga thambiyo pakhang leisabi amasung mauna singna mi ahum mari tongsilaga law khongduna gari faireng tureng yangna thawba thoklabade fajinbiyo lam helabadi makoibu police ta sinabi kho yu ngawba singsu fajilaga thambiyo police kawraga sinabiyo Gari achawbada don thinduna nupa nupi mayam law khongduna lakpa thoklabade makoibu pharaga police ta sinabi kho sports tawphamda aber tainaba ising hainaba irang tawbigano sports ki fund khomli bani haiduna donation tawrokpagi ming mic palaga law thokpa tawbigano mantri MLA singda chalaga sel ni basu tawbigano madugi mahuta organizer ama ani chatpiraga mathau taba sel lawbiyo indigenous game maruwaina kang thauri chingbi yubi lakpi yerum konbi Kayen, Kulokpi, Uraubi, Pibul Haibi, Chapu Thugaibi, Chokri Phambi asina chingba tawbiyo sports sanafamda makalamatagi plastic sisinaba tawbigano mayai kaba kwana chingba yonba amade chaba tawbigano dustbin marang kaina thambiyo sports tawribani haiduna uphul marakta lok thungnaba sanahanbigano Christian lining satpasingna Christian ki thoram pangthokpada lambi sorokta satpagi thoram tawbigano Muslim misilinaw singnasu mic panduna namas sonbigano Magi masajid manung khaktagi oina loudspeaker sizinnabiyo noise pollution thongnaba tawbirano irangna haraba iramda mase mutkhidanaba mayam changduna honaminarase MLA mantri amadi anga mathausinga yauksangi mingda thabal chongnaba chaksa haijanaba lila amade isai concert tawnaba sel khaiba lakpasing pongning thogattigano Thabal chonggi haidabasu cultural university complex to oina chongbiyo aikhoi fattaba chanabi kaya ase chawkholaba laibak amata tawnade maramaduna sanja thumjagi haurakpham oiriba masigumba fattabi chanabi ase mayam changduna maru phangna muthatminase drug lalonba popi thaba kani sungba sisu fattaba chanabi amane masiga mari leinana chingdagi ane tamdagi ani sibagi sairak pikre lanai natraga sector yan oiba mawongda ban blockade tawbigano ning tamba tanbagi oirabadi tawbiyo haire Yauksang kumay manungda miyoy amata license gun puduna satpa yaroy dawre Yauksang kumay manungda miyoy amata license gun puduna satpa yaroy dawre Karigumba thengnarabade akan ba action lakwat kani haina Imphal West District king SPKHH Sibakanta na phongdorokle Yauksang kumay gi manungda accident thokpagi chang yamna wange maramasina mama mapasing na masasingbo section na senabiyo nungthilda koirurabasu numidangi matamda Mama mapa oibasingna masasingbu kauksinbiyo nisa sisinarga lambida gari yangna thawbigano yauksang sport sinbiriba club singsu yariba makai club ki ground da sports pangthokpiyo karigumba drink and drive natraga overspeed tawba thengnarabade police na chap chabe action lawkhat kanai nupa masasingna mayai kaba nisa chasin thakchilaga
नुपीगी इकाई खुमनबा मांगबा याबा थबक तौबा यारोय याउसंग मनुंगदा नुपीदा चथबा क्राइम सिंग थोक्तनबा इम्फाल वेस्ट वुमेन पुलिस की टीम सिंगसु मफम मफमदा तोइना पेट्रोलिंग चटकनै लैसाबी सिंगनसु लंबी थचिनदुना सेन मुनबा सि तौबिगनो लंबी थचिनबा सिना इमरजेंसी की मतमदा चाउना अकाइबा पी अमदे मसिगी मथक्ता एक्सीडेंट थोकपगी चांग यामना वांगी हाइखे अरोइबदा ताबिदिबा पुमनमकपु थागचरे।